Akaswani Imphal Ningthoukhongjam Suni na pau pazari. Imphal West Jilagi tongan mafamsingda ain kaina lam khopchinduna sajilibasing takthoknaba ngasi Rims lambidagi hauraga Rims canteen lambi phawba eviction survey chathakre. Survey edu jila asigi deputy commissioner Mayanglambam Rajkumar na luchingduna chathaki. Amaromda jila asigi tongan mafam Kaisampa junction dagi Ningthemsa Karong phawba amadi mafam asidagi Mayang Imphal Bengun phawbagi lambigi nak yeta ain kaina sajilibasing sidoknaba amasung Nunglaingoi yauna tongan pochai pesilibasing lokthoknaba district administration gi maikaidi khangan khare haire. Imphal mayol gi oina naurimthong mapadagi tera kaithel phawba amadi sipet lambi masung sana kaithel gi officer club circle dagi sinam lekai phawbagi manungda laiba ain kaina sajinbasingna lokthoknaba khangan ki haire. Survey tawra matungda masa na sidok jana bahaiba asida yaningda balairabadi ingkhol pataga loinana SGO office ta laktuna wakalaba yagani haire. Amaromda Imphal Jilagi manung chanba porompa district complex taba lambigi traffic crossing point agi ayang pali lambigi mutum lekai phawbugi manungda leiba ain kaina lam khopchinjuna saribasing asi district administration Imphal East ki kangbuga security force kalunana takthokhe. India Meteorological Department Imphal Center na hairi Manipur da lagliba numit mangani este tongan majila sinda akhak arau yauna nong churuba yai Imphal East, Imphal West, Ukrul, Senapati, Kamjong, Thoubal, Tengnopal yauna mapam kharada ngasi nong churagani hairi Ukrul jila dadi lagliba numit mangani asi leptana phibam asi mayokna gadawri hairi Jiribam, None, Chandel, Churachandpur, Fredjol, Senapati amasung Tamenglongda hayeng amasung hangjit akhak arau yauna nong churagani hairi Pradhan Mantri Narendra Modi na hairi PM Kisan Samman Nidhi asi sarkar asina laumi singidamak kathokpaga loina yepa thaurang sing paikhatle haibadu khudam oina taklibani mangna hai sarkar asina laumi sing na mayoknariba khudong chadaba sing thengnanaba haukiba sahi 10 asida honaduna lakle Banaras da kunsuba Kisan Samman Nidhi ki installment bithokpagi thauramda Sri Modi na hai sarkar asina anoba scheme PM Dhaniya Yojana Hogdoktuna Laumi Singidamak Lupa Kote Lising Kunmari Kaitoktuna Apikpa Jila Singda Lairiba Laumi Singda Ahenba Miting Thamgadawri. Kendra ki Social Justice amasung Empowerment Rajya Mantri Ramdas Athwale na hairi PM Kisan Scheme asina lairiba Laumi Singda chawna kanaba phangle. Mumbai da PM Kisan Samman Nidhi gi kunsuba installment bithokpagi thaurakma mari lenana pangthokpa thaurum amada mantri na hai scheme asina Laumi Singna Marang kaina maru marang haramadi atai lau ubada jangba polam sing laibada mateng oiri thaurang asina laumi singbu maromdom lepchaba ngamhalle Haksel Mantri JP Nada na hai haukiba sahi asida laibagasta singthaningai oina khwaidagi wangna mioibagi kaya sing transplant tawki mioli sing 19,900 lom transplant tawbangamke Nai Delhi da pangthokpa 15 suba Indian Organ Donation Day thauramda saruk yaraduna mantri na hai lising ani kulhumda da mioi lak ahum henbana masagi kaya dan tawgani haina numit asida wasak lawki mangna hai Bharat asi malemgi oina haksangi kaya sing transplant tawbada ahum subada lairi Sri Nadana hai haksangi kaya sing mioibagi damak dan tawbangam leba asi tasing namak yamna thauna leba mioi singni thaumasida mantri na tongan ba haksangi kaya sing miyamda Dan tauba amasung atopa miyuisingdagi haksangi kayat phangbasinga okay Rashtrapati Bhavan gi manungda laiba Amrit Udyan tha asigi 13 gi mathang thagi 13 phoba miyamgi damak hanglagani hairi Rashtrapati gi secretary gi thorokpa chirul amana hai leikol asi miyamna yengmada khudong chanamgi damak ayuk pung 10 dagi nungthil pung 3 phawa hangani hairi Ningthaukhaba numit khudingi leikol asi semjin sajinabagi damak hangloi hai satok chachingi sel lauroi yengingba miyuisingna online da changbagi matam loba yagani sayesigi oina Amrit Udyan da changlokpa Balbatika Herbal Garden amasung Chantel Loan singna yawba yengba yagani thasi 18 da National Sports Day ga mari lenyana sana konabaga mari lenaba miyuising amasung mathang thagi September 5 dana oja singi oina hena kudong chaba phangangani Delhi ki court amana Sikhopur land deal case ka mari lenyana Congress MP Priyanka Vadra gi mapureba Robert Vadra da notice thakre Enforcement Directorate na Sri Vadra gi mathakta charge ama semle amasung masigi thabakta chenaba mioi 10 amagi mathakta su charge semle hairi Gurugram gi Sikhopur kungangda lamekar ahum henba ama leibagi wathok ka mari lenyana makoi singasi charge file tawkibani Agency na hai Sri Vadra na chalaiba tongan ba company singna lamasi leiba yonbagi matangda chenabani hairi pauloi jare